Hello ma'am, I new blog tamuka na taramna usari ma'am da ay matam chana video su share tawba ngamjaraktre ay thabakna yamna kandandana ko to ay se hojikse ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯐꯨꯔꯤꯠ ꯍꯥꯏꯗꯤ ꯐꯤ ꯑꯂꯦꯝꯕꯁꯤꯡꯗꯨꯅ ꯃꯥꯒꯤ ꯐꯨꯔꯤꯠꯇꯨ ꯄꯤꯒꯦ ꯍꯥꯏꯅ ꯇꯨꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯀꯣꯂꯦꯖꯀꯤ ꯗ꯭ꯔꯦꯁꯁꯨ ꯑꯗꯨꯝ ꯑꯣꯔꯗꯔ ꯑꯗꯨꯝ ꯂꯧꯋꯦ ꯑꯗꯣ ꯁꯤꯒꯤ ꯀꯣꯂꯦꯖꯀꯤ ꯗ꯭ꯔꯦꯁꯁꯤꯁꯨ ꯇꯨꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯈ꯭ꯋꯥꯡꯁꯦ ꯈꯔ ꯍꯥꯏꯅ ꯃꯥꯞ ꯑꯣꯜꯍꯧꯗꯕꯒꯤꯀꯣ ꯄꯤꯛꯇꯅ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯇꯧꯗꯅ ꯂꯩꯔꯦ ꯑꯗꯣ ꯏꯃꯧ ꯅꯨꯄꯤꯒꯤꯁꯨ ꯁꯠ ꯇꯧꯔꯒ ꯇꯨꯕ ꯂꯣꯏꯁꯟꯕꯤꯔꯦꯕꯀꯣ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯐꯨꯔꯤꯠꯁꯦ ꯈꯤꯇꯪ ꯆꯥꯎꯇꯛ ꯇꯧꯔꯦ ꯃꯉꯣꯟꯗ ꯑꯗꯣ ꯁꯤꯁꯦ ꯆꯍꯤ ꯑꯃ ꯃꯈꯥꯏꯒ ꯐꯥꯔꯀꯥꯟꯗ ꯑꯗꯨꯝ ꯂꯤꯠꯄꯤꯕ ꯌꯥꯒꯅꯤ ꯑꯗꯣ ꯐꯖꯗꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯔꯒ ꯍꯥꯏꯕꯤꯔꯝꯃꯣ ꯁꯤꯁꯦ ꯍꯨꯛ ꯄꯥꯟꯗ꯭ꯔꯤꯌꯦ ꯑꯁꯤꯁꯦ ꯍꯨꯛ ꯄꯥꯜꯂꯒ ꯂꯣꯏꯔꯅꯤ ꯂꯩꯔꯦ ꯑꯁꯤꯅ ꯃꯊꯛꯀꯤ ꯑꯣꯏꯔꯅꯤ ꯑꯁꯤꯅ ꯃꯈꯥꯒꯤ ꯄꯇꯤꯌꯥꯂꯥ ꯑꯣꯏꯔꯅꯤ ꯄꯨꯡ 12:30 ꯇꯥꯔꯦ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ ꯑꯁꯤꯒꯤ ꯃꯈ꯭ꯋꯥꯡꯒꯤ ꯀꯩꯅꯣ ꯀꯩ ꯍꯥꯏ ꯀꯤꯅꯕꯒꯤꯗꯣ ꯊꯧꯔꯤꯗꯣ ꯑꯗꯨ ꯁꯦꯝꯗ꯭ꯔꯤꯗꯨꯗꯣ ꯁꯦꯝꯃꯒ ꯂꯣꯏꯔꯦ ꯗ꯭ꯔꯦꯁꯁꯤꯗꯤ ꯀꯣꯟꯅ ꯍꯌꯦꯡ ꯆꯥꯊꯣꯛꯑꯒꯦ ꯑꯗꯨꯗꯤ ꯕꯥꯏ ꯇꯨꯝꯃꯒꯦ ꯃꯌꯥꯝ ꯑꯄꯥꯝꯕ ꯑꯅꯤꯈꯛꯀ ꯑꯣꯔꯗꯔ ꯂꯥꯛꯑꯦ ꯀꯣꯂꯦꯖꯀꯤ ꯑꯉꯥꯡ ꯑꯅꯤꯈꯛꯀꯤ ꯑꯣꯔꯗꯔ ꯄꯤꯔꯝꯃꯦ ꯁꯤꯗ ꯂꯩꯔꯦ ꯑꯅꯤꯈꯛꯀ ꯄꯇꯤꯌꯥꯂꯥꯒ ꯃꯊꯛꯀꯤꯒ ꯑꯅꯤ ꯑꯃꯗꯤ ꯂꯣꯏꯔꯦ ꯁꯤꯗꯤ ꯂꯣꯏꯔꯦꯕꯀꯣ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯄꯒꯤ ꯍꯥꯏꯈ꯭ꯔꯅꯤ ꯈꯔ ꯁꯥꯏꯠꯇꯁꯨ ꯕꯤꯖꯤꯅꯦꯁ ꯇꯧꯗ ꯌꯥꯗꯦ ꯃꯌꯥꯝ ꯀꯣꯂꯦꯖꯀꯤ ꯗ꯭ꯔꯦꯁ ꯄꯤꯔꯝꯕꯁꯤꯡꯗꯣ ꯇꯨꯅꯕꯒꯤ ꯀꯟꯅ ꯇꯧꯔꯤ ꯑꯗꯣ ꯑꯅꯤ ꯑꯃ ꯂꯧꯅ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯃꯈꯛꯀ ꯂꯥꯛꯑꯅꯤ ꯗ꯭ꯔꯦꯁꯀꯤ ꯂꯩꯔꯦ ꯇꯨꯒꯦꯅ ꯑꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯦ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯅꯕꯒꯤ ꯁꯨꯝ ꯇꯧꯗꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯑꯩꯁꯦ ꯊꯕꯛꯅ ꯍꯦꯟꯖꯟꯗꯅ ꯊꯕꯛ ꯅꯨꯡꯊꯤꯟꯗ ꯑꯃꯨꯛ ꯑꯃꯈꯛꯀꯤ ꯃꯣꯗ ꯂꯥꯛꯑꯝꯃꯦ ꯑꯗꯨ ꯑꯃꯨꯛ ꯂꯧꯔꯨꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯀꯥꯁꯤꯄꯨꯔꯗ ꯆꯠꯊꯣꯛꯎꯔꯦ ꯑꯗꯨꯁꯨ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯅꯝꯗꯕꯁꯤꯅꯅꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯚꯤꯗꯤꯑꯣꯒꯤ ꯋꯥꯈꯜꯒ ꯆꯠꯂꯨꯔꯦ ꯃꯣꯏꯒꯤ ꯑꯃꯃ ꯍꯣꯏ ꯇꯥꯆꯧ ꯍꯣꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯦꯃꯤꯂꯤ ꯌꯦꯟ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯑꯗꯨꯗꯨꯒꯤ ꯌꯦꯟꯁꯨ ꯂꯧꯔꯨꯔꯦ ꯌꯦꯟ ꯂꯧꯕ ꯑꯣꯏꯅ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛꯁꯦ ꯑꯩ ꯇꯨꯕꯒꯤ ꯐꯝꯃꯦ ꯃꯣꯏ ꯁꯣꯝ ꯅꯥꯀꯟꯅ ꯊꯣꯡꯕꯩ ꯊꯥꯛꯄꯩ ꯀꯟꯅ ꯇꯧꯔꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯦ ꯑꯩꯅ ꯀꯛꯑꯒ ꯊꯝꯃꯝꯕꯅꯤꯅ ꯉꯁꯤꯗꯤ ꯅꯝꯅ ꯐꯨꯔꯤꯠ ꯑꯅꯤꯗꯤ ꯑꯗꯨꯝ ꯇꯨꯔꯦ ꯑꯗꯣ ꯅꯨꯡꯊꯤꯟꯗ ꯄꯣꯊꯥꯅ ꯁꯨꯝ ꯇꯨꯔꯦꯕꯀꯣ ꯐꯨꯔꯤꯠ ꯑꯅꯤ ꯇꯨꯕꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗ ꯂꯥꯛꯑꯝꯕ ꯑꯣꯔꯗꯔ ꯂꯥꯛꯄꯗꯨꯅ ꯑꯃꯨꯛ ꯐꯨꯔꯤꯠꯁꯤ ꯑꯃꯨꯛ ꯀꯛꯑꯒ ꯂꯨꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯆꯥꯛ ꯆꯥ ꯃꯥꯡꯗ ꯑꯗꯨꯅ ꯑꯃꯨꯛ ꯈꯣꯡꯀꯥꯎ ꯀꯛꯊꯠꯇꯣꯏꯅꯤ ꯅꯣꯏ ꯍꯦꯕꯤꯠ ꯍꯥꯏꯁꯦ ꯀꯥꯎꯔꯗꯤ ꯌꯦꯡꯉꯣ ꯑꯩ ꯚꯤꯗꯤꯑꯣꯒꯁꯦ ꯈꯪꯕ꯭ꯔꯥ ꯂꯧꯕꯁꯦ ꯂꯣꯏ ꯀꯥꯎꯋꯦ ꯊꯣꯡ ꯊꯥꯛꯄꯒꯤꯒꯁꯦꯀꯣ ꯁꯦ ꯑꯩꯈꯣꯏꯒꯤ ꯈꯥꯏꯗꯣꯛꯑꯒ ꯄꯤꯔꯛꯄꯅꯦꯕ ꯑꯩꯅ ꯂꯧꯕ ꯀꯥꯎꯗꯅ ꯁꯤ ꯂꯣꯏꯔꯒ ꯂꯦꯝꯍꯧꯕꯗꯣ ꯑꯣꯏꯅ ꯂꯧꯖꯔꯛꯑꯦ ꯃꯌꯥꯝ ꯐꯖꯅ ꯆꯥꯊꯔꯦ ꯑꯗꯨꯒ ꯇꯨꯝꯃꯦ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯚꯤꯗꯤꯑꯣꯁꯦ दुकाने आहे सोनाली नोकला तारी आज पूरा पेन लगाओ ना इतना पूरा इतना तो पला अपने तो किसी को नहीं याद है हाय दी पैसे कितना क्रोस आई ना ये देखो साड़ी पहन के नहीं आई तूने साड़ी लो यार इतना पीस देखना पूरा झोल पड़ती तो कोई कैसे थी हाँ कोई कैसे क्या खानी है अंतिम को गैस नहीं ना नहीं गैस खत्म अदो मैं वैसे कि निमिषे नोंग याम ताएबको नोइसु दुम लाए नोंग तादे टाइमददि यौदबा यादबनिना टाइमदे चंगे अदो अखोय मयाम पुन्ना दुम नोंग दुम चंगे अदो अइगी ड्यूटी मयाम नोंगाबदगी निमिट ताबोबदा फमना लैबा खतने अदो अइगी हंदकी ड्यूटी सिटी मिडिल काउंटर दो ओइना तारेबको मिडिल काउंटर दो अखोय मयाम ड्यूटी हंदकी स्टाफ अनौबसु मयाम अमा लौसल्ले दुनासु स्टाफ से जामना लोइरेबको फमगा ngहा wari sanare customer su yamna lakte nong tabani na aduna tawningai leite chaage aduna mapana chaage si biryani on chaage ko biryani chaadaba tera phuki do chaoge yengminasi aiga imana bi on tholai ni gari pura chatteba dukan mu yam chawa de pi yeba do si jamna hawe restaurant de he haw base dana kaw ngam da ba lak pani cha maybe han jam chama se nei mata yam पे नंग ऊपर जाना ते हम कलर मेरा तो ज्यादा खाते हैं ना तो इतना सा खा के खत्म मेरा बाटी देखता है तो कितना खाना दे बाटी वो कलर वो कलर चार पेंग को दियो मा स्टेशन की पंद्रह है स्टेशन जाऊँ तरापुर जानी अखिल ले ये बाबा सियानी है से सियानी नहीं
ꯃꯥꯒꯤ ꯇꯣꯞ ꯑꯃ ꯌꯦꯡꯉꯅꯤ ꯍꯥꯏꯅ ꯏꯁꯇꯥꯏꯜ ꯕꯖꯥꯔꯗ ꯂꯥꯛꯑꯦ ꯌꯥꯁꯤꯗ ꯀ꯭ꯋꯥ ꯃꯆꯦꯠ ꯑꯃ ꯎꯟꯁꯤꯜꯂꯛꯄꯁꯤꯅ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯐꯥꯔꯁ ꯇꯥꯏꯝ ꯁꯤꯒꯤ ꯃꯣꯜꯁꯤꯗ ꯉꯩꯁꯦ ꯏꯁꯇꯥꯏꯜ ꯕꯖꯥꯔ ꯍꯥꯏꯅ ꯇꯦꯔꯥꯄꯨꯔ ꯂꯝꯕꯤꯗ ꯂꯩꯕꯗꯣ ꯍꯌꯦꯡ मवागा कायरो कोई चकनी है दूरी ऐसे नहीं टी शर्ट जैसा जींस के ऊपर पहनने के लिए हमारे ऐसा जींस ऑनलाइन आंची लाना चाहिए बट एक्सीडेंट वही जींस लगा लगा था फोकस सुनना ना करो इधर लगाएंगे कहाँ है कुन 200 भी था 200 199 तो इमानबी मागे टॉप लौगेना लाखने मा फजब लेतेना मा लौद्रेबको कई कई फजब लेब्रा खोब्रा यूम येंगा टेंगोट लौरेबको लिपीगी टेंगोट लौरगा लाए होंगे फंगे मैम कई फिवमदना माई बेगसे पीछलतना पूरा लोरे हाब अदो नखोई थोए थोब नोसे कर चुथरतना अखोइसे चिलेबको लोई चोतना लोरे कई उपाय लेते एसी मखा लेबनी कंग्रेबको फी पाबनी तुम्हें कस्टमर लाते यूम हल्ले हल्ला अवाब पुनम इमो नुपी उब कावरे मैम तो इमो नुपीसे पम्बीरे हल्लपद अबू पम्ब मा तुम्हीद्रोबनीबको हौरगा मा तुम्हरे नुआने तुम्हरे सुम्बीरेको सुम्बीरगा ममा मनाक पीरे पीरगा थबक तौदने तुदनेब फी पुंग बारोबो दो येगे ngasi kayam tubuwa ngamgadage habado nisibana imau nupse kamai tawdeno hone chaw gi ba khangaude mayam pitro pikna leramini ko kamai chaw gi no khangaude ado mayam aise thabak dagi hala chatong thathoga moise thabak phame bako asina student college ki dress order lakde mamang da lakpo order ni ado ina college ki dress khara hana ture do si tuthokpane bako सिसु पाइगे हैन सम नमचला लेबदो सिना टॉप ओइदोइने गांगिनी सिसु नुपी मचागिनी बको फनेक मथकता सेटपगी दइदी पांबोम सिना पोमबी ओइदोइने बको तो फनेक का सेटनबगी मचु सि फजरे मैम मचु जम साथिना फजे पीस कलर दको अंदो सि होजि तोरे होजि से लोइसलगे तौइनी खुदांग हापे ngasi gi ko ngasi da dum khaibo ko khara phana dam na dum tuchhalle ko dom kaino ai thaina hai ga doise ओ हौजिसे पुंग तराम 12 तादोरे 12 ताद्रे सु नाइसु लोइसनबा तौरगे ताए आई सखियोमने यादे अदो आइसु दिनमा दकाने वाना हलपइना को चा हिप्पा फंगदनागी दकाने वाना हलपइना आइसे हाइदि के हाइदि हिप्पिंग बना लोरेबको मखादा फमुंगदे हिप्पिंग बना लोरेबा